ngasi phong ki ba tuan ma chi phong singa ma sum thok ki ba thawdo wa thok sing digi maru oi be I pau sing khong ga charaga Manipur top channel gi maike digi miam da thamjagi ahan mada ngasi phong ki ba Manipuri chi phong Sanaleibak pauksi digi Sanaleibak ki Mapao miam da senjage yam di yam kreda hui mamai sumna bo khona ba haidu ta dori bra haiba ngasi ki Sanaleibak ki Mapao miam da senjage ahum suba wave kidi tamangam ani suba wave kidi mayamna hona badagini haigadra coronavirus mapangal son tharak badagini haigadra covid-19 laiset fanayamna lakshin mangamle state ase gi oina positive oiba masingi fogalapagi sang sar 97.87 yokre active oibasu 800 yokdre covid vaccine kapthokpagi sangsu ahanba dose na sara 53.49 aduga anisuba dose kina sara 31.92 ni haidi adubo awang pokki Sikkim yauduna state taret ki manungda Manipur na sara 27 khakta oiduna khwaidigi nemna leiri leba asigi oina Lakshadweep na sara 96 vaccine kaptuna khwaidigi makokta leiri hainasu uli oirakliba phibam asinani haigadra state government na covid-19 gi section thorang phana laukthok numidang curfew thamlabasu thawa sadabagi sangni nomo gi hengalakli government ki thabak thoram su adumangai sana kanglon gi wasidi misam di lairadana MLA minister bureaucrat officer na phabu thoksadre haiba yare hekta haijin bigi wanate taunariba pumba khangna unariba ngaktani asigi sumathakta government asina miyam gidamak laukthokhiba yaifa thorang onthokna yamkhre lupa crore lising gi project na wai side thabak to onthokpasu yaudabadi nate tawde haibadi nate tawri wa sauna ngangli mamangda leiramba government ki thawda puramba singna karisu tawbiramdre haina lawraduna miyam gini haina project ngata ngaide yamkhre adubu hui mamai sumnaba honaba haidu tadarijala natragana hogdong bhakti yong seba haidana mapan thongda ta tawgi matawdu tadarijala haina hangnarakpadi leptri se minister haisi haiba platform dagi sapsaba pakhum phanglagadra haibudusu tammangamdri yengsinge honari tawgani hairakpadi yai tawbagi budi en Biren lusingba BJP amasum sungsinaba government asigi mapunsi loigadaba tha mari romta ngaislakle aduna taragani thoi suba state assembly semnanaba general election gi sem sabasu honakre union minister mayam mathang lakpa hore ayamba minister of state ngaktani prime minister Narendra Modi nasu laibak asigi oine state manga haibadi Manipur Uttar Pradesh Punjab Uttarakhand amasum Goa gi assembly election yenglaga priority oina pangthokadaba thabaksing atienba matamgi manungda pangthoknaba union minister singda khangankibasu leikre mamang gi kumja english singaniga taraga tereta pangthokkiba election gi mamang kumja english singaniga taraga mapanda pangthokkiba lok sabha election gi mamang dasu union minister masing khangdana lakhibani project kya laktholamki BJP gi londa da Bumi puja tauki aikhoi gida hairagana urek uyum tamki tamdabasu yarungani haujikti sahi manga faraklabani na punamak ningsingba mathau tare matang swaida hainingbadi Imphal West ki manungsanba lamsang Imphal East ki manungsanba lamlongda madi Thawal district ki manungsanba lilongda pangan nupi singi kaithel sananaba urek tamkhrabasu ngasi phawbadi masak thokna uba phangdri mamangi government saba hauramlaba state secretariat building loisin mangamdri adubo Imphal Mayol Nityapat Chuthek Maya Hanai Manipur State Congress Party MSCP gi office oiramba maphamda BJP gi lupa crore kya sangna sakhiba thambal sanglen party office ti saba loiduna sangakre thambal na BJP gi election symbol oiraktaba matam sanglen asigi maming hongdokhi gadra haibidi khangmangamdri sanglen asida prime minister Narendra Modi gi ayak wasaktam amasu yauri ta sengna hairabadi thambal sanglen complex ta ulau sawba haina khangnaba saknairaba season politician thaunaujam sawba singhagi full size mitam amadi thambiba yabani haina phongdorakpasu yaudaba nate masisu miyoi kharagi pukningi wani hekta haijanbadi nateko
Imphal Sahar mayol saukhraba BJP gi state office ama lupa Crore kaya sangna sahi marigi manungda saba ngamkiba simak thabakki government ni haibe tabani adubo maikai puriba mayai oirap chawba lamsang lamlong amadi minority pangan nupi singtagi oina lilong kaithil di uba phangdaba simadi onthokna pena khidre adubu karamdi tawgani party gi office di project oina paikhat khibanati party fund gi lupa crore kya pothoklaga sakhibanina matam sana luisin batabani Amaromda BJP losing Chief Minister N Biren di gat Leibani Uttar Pradesh ki Ayodhya da Sri Ram Mandir sanana ba hotnariba sida Leibasi gi President Ramnath Kovind fawba lupa lakh manga mateng pangkhibada aikhoi gi Chief Minister di lupa lakh tara mateng pangkhibani masisu media report gi khangkhibani Amaromda Association for Democratic Reform ADR New Delhi na mamang sahi English ingani kungi October da phongkiba report amada English ingani taraga nipan taraga mapanda BJP na donor lising amaga songwaga humdraga humdoidigi lupa crore satruka maudraga nipan ga .0 nipan phangki haina media da phongdokiba thenaki adumapo Election Commission of India na sayesigi July da piba media da phongkiba report amada kumja English ingani ga taraga mapandagi na kunda BJP na electoral bondagi lupa crore lising ahum ga satruka kungo humdoi lakh kungani pan lising taruk phangki aduga hairiba sayeduda lupa crore lising amaga satruka yankhai ga mathoi lakh ani lising kunga manga khars tawki han uli asida sunatana hairiba sayeduda BJP gi election amadi propaganda da lupa crore lising amaga sahum ga yankhai ga nithoi lakh maudra ga nithoi aduga advertisement da lupa crore summary Sijinakhi hainasu audited annual account palli hainasu phongdokiba laikhre aduna Imphal mayol da lupa crore kya sangna BJP gi office thambal sanglen sahi mari gi manung da saba ngamkhibasi thoidokna ngakningai di laiti hainasu phongdokna rakli Center amasum state government losing liba BJP na electoral bond gi kuthangda lupa crore lising kya khomgatuna crore lising kya election amasum advertisement na khars tawba laikrabasu hokiba October 13 da pangthokiba tongan state taraga humdoi gi Lok Sabha seat ahom State Assembly seat kunga mapan gi by election dadi BJP na makalamba haibadu oikhidre Lok Sabha seat ahumgi by election da BJP Congress amasum Shiv Sena na amamam phangkhre Assembly seat kunga mapan gi manungna Congress na nipan BJP na taret Trinamool na mari JDU NPP UPP L na ani aduga MNF UDP YSRC INLD na amamam phangkhre oiragliba phibam masi political circle da yam kupna yengnari State mangagi assembly election asum nakshilakpaga loinana state taraga humdoi da pangthokiba by election adu BJP gidi achaubo sangyeng oigadoribani hainakhibani handak petrol amadi diesel thau da loramba tax hantharakhibadu by election gi faladuna oiramba yai masi hekta haijinna nati political circle da hainaba wani adunani hui mamai sumna ba khona ba haidu tagadoriba zatla Hangnarakli haiba ngasigi Nepram Krishna Mohon Sanaleibak Mapao sina selakli also mayang most sungsoi na comment box thambira mo duga mem hausi ko ina di special content mo ina thamjabni duga matang sai lusinjarage duga maru ebe ipok sing mem da update pi jaraki ge haina su channel sigi meke digi mem da thamjare masum pathok sagi bisida sokibulan ki kya yaur mem ngak pi gani and thank you